Myanmar की संगसिलक्तुना लैरिबा कुकी सिंगी अनोबो खुल क्यासु एप्रूव तौखिगदरा मिपाइबा लैरि सुनिल Deputy CM Minister ओइरिबि नेमचा किपगेना RDNPR गी थौगाई सिनखिबगा PMGSY गी मखार कुकी सिंग उमंग कोकथोक्तुना सेमगलिबा जर्मन टाइगर रोड असेंबा एप्रूव तौबा लंबी अमा ओइखरगनि मदुगी मथक्ता म्यांमार गी हुरा लोरा संगसिलक्तुना उमंग वामंग द लैरिबा कुकी सिंगी खुल अनोबो क्यासु एप्रूव तौखिबि याबगी फिवमद लैरि हाइना कोकोमी की कंसल्टेटिव कमिटी के मेंबर सुनील कराम फोंदोखरी वाफम त्रोंग लाउबी बॉम एटेक पिकलीब आंगांग अनि हाटखिबमदी गेलमोन CRPF न मिसबुम नमोइन कापतुना हाटखिबगी थौदोक्ता थौबाल डिस्ट्रिक्ट की सरंगपाट ममांग लेकानि सतखिबा मियामगी वकत मिफमदा फोंदोखिबनि सरंगपाट अपुन मैरा पाइबिन सिंदुना सतखिबा वकत मिफमदुदा वांगांग लोय ओइना वांगांग लदुना सुनील कराम न मखातान हाय CM ना जिरी सतपदा लेंखिबा security लिसिंग अहुम लेंबगुम नेशनल हाईवे थमनमलबदि मियामद मियाटपदुगा मरी लेनबा मिय अहुम फारे हाइदुना ओइदब कया हाइजिलगा मियाम असि नमथगनी खनवसुमदे केस खुदिमक NIA द सिनख्रे हायरगा इरांग नेमथनब सिनबिगनो लंदम असि द थोकप इशू क्यागी केस NIA द सिनगदब ओइरबदि स्टेट फोर्सिंग असि लैबिगी कानब करिनो मिसमियाम हाटपद सेनबसिंग लेंगा असिना असौब थौदांग लौदुना फानब होनबगी महुत्ता NIA द सिनदुना थौदो अदुगी लेंगा असि लैथोकनब कन होनरि लोइदना टेररिस्टिंग असि लोन सेराकपिगदब नति मखोइदि मिलिटरी क्रैकडाउन तौदुना हाटकदबनि हंदकी लेंगा असि कांगलो फुरुप द बेस तौदुना सेमब लेंगा अम ओइबना फुरुप अम निंगब थुंगनब होनबदा फुरुप क्या अमदि अवाब पिरि नेशनल हाईवे सिंग द मैतै फुरुप की मियोइ सिंग न कीबदगी सतप ngamdabani haibu wafam asi aranbani national highway sing the security yaudana Manipur gi chief minister na satpa ngamlabra masing yamlaba security force na ngak seduna sakhiba ngaktani security force na khurak hangdana ngak selabdi mijam amana su mafam amade hekta satpa ngamgani haikena su paus na makhatana phongtokhi Kuki village ahumna Tangkhul Naga village sani ke kuntra hosties oiduna thamli Manipur English ngani ke kungo humdo gi me ahumdo gi Chatharakhibani Kuki zau amasung Meetei gi irang gi manung saliba sahi English ngani ga kunga taruk ki February thada gi urkhul amasung kamjong district gi horakhiba Kuki amasung Tangkhul Naga gi irang asina maram oiraga Tangkhul Naga na khundaba urkhul district ki village sani ke kuntra Kuki village ahumna hosties oina thamli Su suspension of operational lariba Kuki khulai paibisingna agenda amagi makara Chatharakhibani thawng asi national media na usinadana thamli haina urkhul times ki editorial phongdorok heri urkhul times ki editorial aduda Kuki khulai paibisingna Tangkhul Naga na khundaba urkhul amasum kamjong district ki Thougai Thougai amasum Mongkot Sefuda Laisinbaga loidana National Highway 202 bu mapung phana thingjinduna district ani asi Manipur gi atopa mafam singa mapung phana samnahandri haibu wapum thamli Naga singna Chusampur district asi makhoi gi lamni haina kaidongai claim tawbulaiti adubu lam khopsin pamba Kuki singna ukrul amasung kamjong district asi da makhoi gi sarukni haina phongna masak talpi Kuki Zau council amasum atei Kuki PSO singna makhoi gi oiba map puthok district ani sigi saruk singa si makhoi gi map thapsili haiba mafam singa si anauba maming onthok tuna makhoi gi oina ba lalong gi ali hedi sei sigi February thada haurakhiba unkhatna ba du sumna gi wakhal tana da banati ningthi jana sem saraba thoranga ma da Kuki sing Chatharakhibani Kuki sing urkhul district ki LM block da target torakhiba du panama gi makhatani makoina logistic amasum political gi Khudong chaba launabagi damak tawrakhiba thorani mafam asi kangpokpi amasum urkhul district ki samnafam oiba mafam ama oibaga loinana suda lariba Kuki khulai paibisingna designated camp hangbi hedi hariba mafam asi khudum chanchilak Kuki len gi hena pakthok sakthok mafam ama konsinba yanaba thauksilamagi makara Chatharakhibani mafam asida laisilaga lambi thingba amasum miyamgi punsida akaiba piribasi Delhi da base tawba media na karimata udana report tawgi mami sauna tari heri Delhi da base tawba the reporter kowa pauksi amagi editor na piba observation amada Kuki amasum Naga khulai paibising na singdo ungkhanaba amasum tampakta angang hatkibigi matangda Meitei singna protest kya tawriba si Delhi gi journalist singna makhoina pamba pau oidi
ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯃꯈꯣꯏꯅ ꯂꯨꯝꯅ ꯂꯧꯗꯦ ꯀꯔꯤ ꯃꯔꯝꯒꯤ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯍꯨꯝ ꯈꯛꯇꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯚꯤꯂꯦꯖ 230 ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯗ ꯀꯔꯤꯒꯤ ꯈꯨꯠ ꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯎꯁꯤꯟꯅꯕ ꯍꯣꯠꯅꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯔꯥꯟꯕ ꯅꯦꯔꯦꯇꯤꯚꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯍꯥꯏꯅꯁꯨ ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯁꯤꯗꯁꯨ ꯊꯝꯂꯤ MLAꯁꯤꯡ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯊꯥꯒꯠꯂꯛꯄꯅꯤ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯅꯠꯇꯦ ꯂꯣꯀꯦꯁꯣꯔ ꯅꯣ ꯁꯣꯔꯤ ꯂꯩꯄꯥꯛꯁꯤ ꯑꯩꯅ ꯉꯥꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯁꯥꯔꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯒꯅꯤ ꯑꯩꯗꯤ ꯏꯃꯤꯠꯅ ꯎꯕꯅꯤ ꯁꯥꯔ ꯈꯪꯂꯤꯕꯗꯨꯗꯤ ꯃꯤꯅ ꯇꯝꯂꯛꯄꯅꯤ ꯁꯥꯔꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ CM ꯏꯕꯣꯕꯤꯒꯤ ꯃꯇꯝꯗ ꯂꯦꯞꯈꯤꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯉꯁꯤꯒꯤ ꯂꯩꯉꯥꯛꯇ ꯂꯩꯕꯒꯤ ꯃꯇꯝ ꯑꯣꯏꯔꯤ ꯂꯣꯀꯦꯁꯣꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯨꯅꯕ ꯊꯥꯒꯠꯂꯛꯄꯅꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯔꯨꯂꯤꯡꯒꯤ MLAꯁꯤꯡ ꯃꯇꯤꯡ ꯐꯨꯗꯣꯛꯄꯤꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯊꯤꯡꯗꯨꯅ ꯂꯩꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯪꯍꯟꯅꯅꯕ ꯍꯣꯠꯅꯗꯕ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕꯅꯤ ꯍꯥꯏꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ACꯒꯤ MLA TH ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟ IPSA ꯑꯃꯁꯨꯡ ꯗꯥꯛ ꯗꯦ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ 2026ꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀꯞꯇ ꯄꯥꯡꯊꯣꯛꯈꯤꯕ 23ꯔꯛ ꯁꯨꯕ ꯗꯥꯛ ꯗꯦ ꯑꯣꯕꯖꯥꯔꯕꯦꯁꯟ 2026ꯀꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ IPSAꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯥꯏꯕꯝ ꯕꯤꯁꯦꯁꯣꯔ BC ꯈꯣꯡꯅꯥꯡꯊꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄ꯭ꯔꯣꯐꯦꯁꯔ N ꯖꯣꯏꯀꯨꯃꯥꯔ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯛꯇꯔ K ꯍꯤꯔꯥ ꯀꯕꯨꯏ ꯇꯥꯡꯈꯨꯜ ꯍꯥꯎ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯣꯕꯥꯔꯠ ꯈꯥꯏꯌꯤ ꯄꯣꯔꯨꯝꯂꯦꯟ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖꯩ ꯄꯨꯔꯨꯝ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯗꯦꯐ꯭ꯌꯨ ꯄ꯭ꯔꯤꯅꯥꯏ ꯂꯤꯌꯥꯡꯃꯩ ꯃꯥꯎ ꯌꯨꯅꯤꯌꯟ ꯏꯝꯐꯥꯜꯒꯤ BP KH ꯁꯅꯤ ꯑꯃꯗꯤ ꯀꯦꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ RK ꯁꯅꯥꯍꯟꯕꯤꯅ ꯃꯊꯪꯁꯤꯅ ꯊꯧꯔꯝ ꯃꯄꯨ ꯑꯈꯟꯅꯕ ꯂꯦꯡꯕꯤꯔꯛꯄ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯏꯔꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯃꯤꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯃꯈꯥ ꯇꯥꯔꯗꯨꯅ MLA ꯂꯣꯀꯦꯁꯣꯔꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯗ ꯐꯅ ꯌꯥꯎꯔꯕꯁꯨ ꯅꯦꯁꯟ ꯐꯥꯔꯁ ꯄꯥꯔꯇꯤ ꯁꯦꯀꯦꯟ ꯄꯔꯁꯣꯅꯦꯜ ꯊꯥꯔꯠ ꯍꯥꯏꯕ ꯆꯠꯅꯔꯣꯜ ꯑꯁꯤ ꯍꯦꯛ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯔꯇꯤ ꯑꯗꯨ ꯕꯥꯏ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯄ ꯉꯝꯕꯒꯤ ꯒꯠ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯁꯨꯡꯎ ꯎꯁꯤꯠꯂꯣꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯗꯨꯅ ꯆꯠꯍꯟꯗ꯭ꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯂꯥꯛꯄꯤꯔꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯤ ꯔꯨꯂꯤꯡꯒꯤ MLAꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯂꯤꯕꯁꯤ ꯑꯩꯈꯣꯏ ꯂꯥꯛꯂꯒꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯑꯁꯤ ꯒꯨꯖꯔꯥꯠ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯒꯜꯗ ꯑꯣꯏꯔꯝꯂꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯀꯔꯤꯒꯤ ꯍꯥꯡꯗꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯁꯦꯟꯇꯔꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯁꯤ ꯍꯥꯡꯗꯣꯛꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯄꯋꯥꯔ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯣꯡ ꯊꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ